Irang manungga Manipur police ki Armoury dagi lut tawkiba khulai kya Bihar yarokli NIA haukiba saying lising ani ga kunga humdugi me humdigi state asida tholakiba kangluki Irang manung Manipur police ki tungan ba Armoury singdagi lut tawkiba khulai kya assembly mikhal pangthokna hauji akan mamong sem sariba Bihar da pandungpham oiri haina NIA gi maikeri gi phongtokhiba ga loinana hiramasiga mari lena akan mamong da investigation sa thaba hore hadi NIA gi paw man haribadi Manipur amasum Nagaland gi smuggling racket singna Bihar da ain kaina khulai kya smuggle tawbi haiba agency sina chatharakiba investigation na khamangki haibi investigation asigi matungina haukiba yum sakesa numita English ngani ga kunga mari gi Bihar gi smuggler case ki RC na state adugi Baisali district laiba Sandeep Kumar Sinha Elias Sotu Lata ko miyo amagi miyum da thibu humbi gi thabak satakhi NIA na satakhi operation adu da Muivah ki yumdagi 9mm ki pistol ama 9mm ki cartridge taragani pan pistol ki magazine ani 12 bore ki double barrel gun ama maru kuthraga manga masum shell oina lupa lakh 4.21 for ki Sandeep Kumar Sinha hariba Muivah armed trafficking network ki active member oiriba RC112024 NIA DLI की केस तमरुन सेनब विकास कुमार हाइरिब सिग यामना नकनब मियोय अमसुनि हाइरिब केस असि बिहार पुलिस न सातकिब रेड अमद मियोय सिदगी AK47 राइफल अमा अमसुम लाइफ राउंड कैप फोक अरि लाइनना रजिस्टर तौकिब केस अमनि लोइनना हाइरिब केस असि बिहार पुलिस न NIA र सिन्नरब मतुंग इंग्लिश सिंगनि ग कुनग मरि ग अगस्त NIA न नागालैंड की बिहार की तुआन मफम सिंगदा आइन काइन नोंगमै अमसुम नोंगमै मरु सिंग आइन काइन नोंगमै मरु सिंग स्मगल तौबी केस असि पाइदुना मखा ताबा इन्वेस्टिगेशन स थबा हरखिबनि हाइरिबा इन्वेस्टिगेशन अदुदा केस असिग मरि लेदना मियोय मरि फोगत ngamki फारबा मियोय सिंग अदुदि विकास कुमार सत्यम कुमार देबमनी राय एलाइस अनिस अमसुम MD अहमद अंसारी खौहि फारबा मियोय सिंग असिग मथक आइन की थबक सिंग लखनबा NIA की कोर्ट चार्ज से थंगखरे केस असिग मखा स थरकप ओइना हंदक इकुइ कुइदना बिहार की पटना की बेदर जेल लेबा मनोज खान कौब मियोयमस फटखरे बिहार की बैसारी डिस्ट्रिक्ट लेबा आर्म स्मगलिंग केस के आद सेनब संदीप कुमार सिंह की युम चतखिबा ऑपरेशन दा आइन यादब मोन यामलब खुलाई क्या फगत दिखिबगा लोइना फगत खिबा मणिपुर थोकलिबि इरांग मनुंग असिदा तुआन पुलिस आर्मरी दगी लुतौखिबा अफबा मखल की खुलाई क्या बिहार हाना थुंगलरे हाइबसिगी ओइथोकपा याबा मरम क्या अमसु लैरि मरम अदुना केस असि मखाताना इन्वेस्टिगेशन चथरि हाइरि चुरचांपुर UKNA न विलेज शिप फूर हालमली UKNA KNO उखनबगी सांग हेंगलखली कुकी जौसिंग मपुंग डोमिनेट तौरग लैरिबा चुरचांपुर डिस्ट्रिक्ट नन-सु ग्रुप यूनाइटेड कुकी नेशनल आर्मी UKNA सु ग्रुप KNO की मरक्ता उखनबगी सांग लेप्तना हेंगलखली मरा असदंगरा नुमिदांग वायरम UKNA न चुरचांपुर डिस्ट्रिक्ट की हेंगलेप सब डिवीजन की मनुसनबती खोनोम फाइ विलेज की सिप मयुमदगी फादुना पुखरबा मतुंग तमथिना फूरगा होंदोकलंबदगी लेकटनबा ngamdana लेखिद्री पावगी सोर्स अमना हारिबदी UKNA न फूबदगी लेखिद्रबा विलेज सिप अदुगी ममिंगना मांगजा थांग हाउकिप से यंखै अपोकपा जेनसे हाउकिप कौई ngar नुमिदांग वैरम पुंग मरी मखाइरम ताबा मतमदा UKNA की खुलाई पाइबा कांगबु अमना मयुमदगी वरी सनसी हाइदुना फादुना पुखरबा मतुंग तमथिना फूरबा मतुंगना माकी खुलगा लोनना लैबा खाउपीजंग हाइरिबा मफम अदुदा होंदोकलंबदगी असत अवोकसिंग थेंगनबदगी चुरचांपुर डिस्ट्रिक्ट हॉस्पिटल लैकनबा पुखलकपदा लैकनबा ngamdana लंबिदा लैखिदबने लोइनना असिवक्चांग दो हॉस्पिटल योरमदना अरोइबा मथौ मंगमगिदमक माकी खुलदा पुखरे अमरमदा UKNA ना खोनोम फाइ विलेज की सिप मांगजा थांग हाउकिप तमथिना फूरगा हलंबकी थौदोदो हेंगलेप हेडक्वार्टर्स एरिया सिप एसोसिएशन अकनबा मोन कंडेम तौखरे हाउकिबा साइ इंग्लिश सिंगनिगा कुनगो हुमदगी मे उहुमदगी थोलखिबा कांगलुकी इरांग असिना मरम ओइरगा मियाम आवासि थेंक्या मयुनदिङै सेरा असिदा असिगुम थाउंग अमा चथरकपा असि ख्वाइदिगी हेना लेबथिबा अमनि हाइदि पनबा याबदि सैसिगी जुन थादा UKNA ने इम्पुस तौदुना अहल ओइरबा नुपी अमा यावना सु ग्रुप अमा ओइरिबा KNA की लुसिंगबा यावना लुप असिगी केदर मरि हाटबगी थौदोक लैख्रबनि मरकसिदा KNO की असिस्टेंट इन्फॉर्मेशन सेक्रेटरी गालंगम कुकी ना थादोरखिबा सिरोल अमदा हाइरिबना अक्टोबर 10 UKNA की मैकेडी की KNO की प्रेसिडेंट अमसुमसिगी कॉन्स्टिट्यूएंस पार्टी सिंग सतखिबा थौंग अदु KNO ना हक्सिना लावी
thawong asi lup asigi ikai khumnaba manganbani haina yamna haksana lawi KNO gi president gi ikai khumnaba amasum authority asi matam supad ikai khumnagadabani KNO gi mayokta satharakpa thawong sing asi lup asigi collective integrity de singnabani haina lawi maramaduna UKN asiguma thawong asi matungda tawdanaba akanba warning tawri kariguma makha satharaklabadi akanba action lawani KNO gi maikai digi masigi constituency unity amasum discipline gi damakta sabsana lepli loinana masigi fundamental principles in kian khangan bigi thawong sing sa tharak pasing kaidongai desu compromise tawro haidi Muivah lakpaga mari lainana pangtho kadoriba genada mipum khudimak saruk yana NPO na akanba wafam thamkhre Hayang October 18 da NSN IM gi General Secretary su oiriba ato kelon sir Twingalin Muivah na Senapati District Headquarter lakadoriba siga mari lainana pangthokadoriba itihasik oiba civic reception si khwaidi ki maru oiba thoram gena haina lauthukliba sida district asida lariba mipum khudimang saru yanaba Naga People's Organization gi maikedi akanba section warol thamkhre NSN IM gi ato kelon sir sina Senapati Headquarter lakadoriba sida District asigi mipum khudimak saruk yanaba UNC gi maikai digi hana October 18 da laktokrabani Naga People's Organization gi maikai digi thawram asiga mari lainana thokiba notification amagi matungina numit asida mipum khudimak na nomagi tangai fadana sak ising thongbaga mari laina banataba pedi film asum yung gi oiba thabak thoram khudimak lepkadabani dukan amasum karbar gi mapum khudimak yauna mahiloisang singsu thong londuna thawram asida saruk yagadabani loinana Naga singi unity amasum solidarity asi mapung phana sotkadabani NSN IM gi lusing ba sigi thoram yauna bigi damak car pass paira ba miyoi singkhtama gari satoksin yagani maduna taba atai gari singdi satoksin tawbadadi athing malaigani tangai phadaba medical service fire service media amasum power supply gi oina di komthokani hari ansam gi maikedi gi su NSN IM gi General Secretary Muivah gi mafamda ikai khumnab utpo oina pangthokadoriba gena gi thoram asida Naga community khudimangna saruk yanaba khangali ansam gi maikedi gi haidaklibana thoram asi Naga unity political right amasum national identity gi symbolic oiriba yamna maru oiriba itihasik oiriba thoram amani maramadun ansam gi lairiba unit sing former leaders sing amadi Naga miyamna thoram asida saruk yanaba su khangali namira si Naga sing amat oina lepminabagi yamna maru oiba thoram amasuni hari Amlongai area gi yum yankhai yauna primary school amasum Angalwadi center ising connection piri hairiba sengdorakadabani Bharat Sarkar na yumthong khuding gi afaba thaknabi ising phanganaba jal jiban mission gi har gar jal gi makhada Imphal West ki sekmai kendra gi manungsanba lamlongai gi yumthong yankhai yauna primary school ama amasum Angalwadi center ahumda toti ising connection tawri haina official website thagalagliba si mari lainaba authority na ngasidagi paraga numit 10 gi manungda sengdorakadabani karigumba sengdoraktaba tarabadi ain goeba thabak lokhanaba legally oina law court PIL file toragani haina Hairen Kabi Kadangban GP gi chairperson L Bobina fongdokre Hiramasiga mari lainana ngasi lamlongai development youth club na sinduna lamlongai community hall pangthoki miyangi wakat mipam amaga mari lainana Hairen Kabi Kadangban GP gi chairman wapam asi fongdoloduna makhatana haikibada bafamadu da miyam afaba thaknabi ising phangana batoti pipe phawbo tingba loidringaida lamlongai gi yumthong yankhai yauna primary school ama amasum Angalwadi center ahumda ising phangali haribasi panchayat ki lairiba local body sing asibu apangbasi na bamasum mingcha thina bohana bani masi matungda amu hana tawigano lamlongai hairiba mafam asi sekmai kendra gi Kadangban GP gi manungsana lairiba mafam amani hairiba mafam asida miyamda ising phangan basu laitana makhatana jal jivan mission gi makhada asawa phankya lauthanabi gi damak utilization certificate lawyanaba lengak pairiba sing sathariba thawong asi akan mong condemn tawi thawong asi aikoi masiel gi marakta sathaba divide and rule policy ama oibadana tana election campaign ama oina satharakpani haina lawi masida minister MLA natragana MP sing yauna contractor subcontractor amasum company sing senaram labadi makoi gi mathakta ain goiba thabak sing lokhotnaba law court sabsana thenagani loinana mari lainari bising nanga sidagi paraga numit 10 gi manungda hiramasi gi matang sabsana sengdorakadabani haina akan wafam kya thamki India ki North East states in Bangladesh ki map ta yauksilakpi ki wathok marakta Islamist sing na lebadada iskon ban taunaba akanba protest atakri India ki North East states sing asi Bangladesh ki map ta yauksilakpi ki akanba irang lairinge mara asida Bangladesh ki Islamist sing na lebadada lairibi iskon ban tawgadabani haina akanba protest atabokri
Haukiba irai numita Zuma player loiraba matung Islamic sing sina Dhaka city yauna leba adugi ani suba khwaidigi chawba city oidiriba Satogram Akanba protest ataki protest adu Islamic radical outfit ki hatliner oiriba Hafaz e Islam amasum itin phat Bangladesh ki hatliner kya saruk yaki loinana Bangladesh the lady biskonasi extremist Hindustan organization amani hairaduna iskon ban taunaba akan mong demand toki hairibi demand asi Bangladesh to Muhammad Yunus na lusingba interim government asi na International Society of Krishna Consciousness iskon asi religious fundamentalist organization amani haina lakthukiba dugo mari lainani hairibi khongthang asi gi manungsa na mamang na su Bangladesh ki Islamic sing na laiba adu laidibi Hindu gi laisang sing amasum iskon sector sing the parks and attacks tabayauna iskon gi former member Krishna Das Prabhu Busu Bangladesh ki jail da hauzik fazinduna thamlibani Bangladesh Islamic radical outfit sing hardliners sing satakiba protest adu gi manung iskon asi ban tawyauna group asi gi mathak investigation sathaduna legal action sathagadabani haina dabi toki India gi mayok ta laiba terrorist group ama oiriba Al Qaeda affiliate Ansarullah Bangla team ABT gi sip amasu oiriba Jashimuddin Rahamni na haikibada iskon asi Hindu organization amanati hairiba organization asi Jew sing na semba extremist organization amani organization asi na crime amagi mathakta ama leptana sa thari maramaduna iskon asi khudak thingjingadabani Bangladesh ki anusibu khwaidigi chawba city ama oiriba Satogram da Hafazat e Islam ki maikidigi su iskon ban tawgadabani haina rally satki iskon asi extremist organization ama oibana makoi mathakta logeba akan serak pigadabani iskon asi khudakta terrorist organization ama oina lakthokuna ban tawraba khakta laiba adur santi ama sungkangluk singi marak nungsi chana bu propangani extremist Hindustan iskon asi Muslim singi mayokta laiba Ejat amani haina phongdoki Myanmar military junta na pangthokadoribe election asi free and fair oigani thajade UN English nga kunga mathugi February thada Myanmar military junta na ku sadakhraba matung ihan hanbo ina sei sigi December kunga ni pa general election pangthokna thaurang toriba si free and fair oigani thasadi election asina Myanmar hojik mayoknari ba problem sing sigi solution purakani haibasu miyamna thajaram loi khali haina UN Secretary General Antonio Guterres na phongdokri UN Secretary General sina wapamasi Malaysia da pangthokpa nifugutare suba Asian Summit ki sideline pawmising unaba amada phongdokhibani magna makhata na haikibada Myanmar hojik oiriba phiba masida humanitarian assistance sing piba mathau tabaga loinana lairibi hingsa gi thaudok sing asi honaba mathau tai masiga loinana Myanmar political gweba warration ama puraktuna civilian rule ama lakhanana bo honabaga loinana constitutional form of government ama lingna bo honaba mathau tai body singna majority oiba leba sigi election asi hokiba sai English singani ga kungi November thara pangthokibani mikhal adura pro democracy leader Aung San Suu Kyi na lusingba National League of Democracy na sauna mai paktuna sasan tawduna rakhibani aduba military junta na mikhal adu aran mamona pangthokhi haina madal siduna English singani ga kunga mathogi February thara military coup tawduna sahi mari hena military session tawduna rakhibani Amarom the military junta gi maikedi December kungani pana pangthokadoriba mikhal asigi dama mikhal gi campaign hengalakli military junta gi maikedi gi su mikhal ase Myanmar pumbara pangthokngamgani haibasidi thajaba leitri adubu hek ngamliba makai military junta na cover tawpa jaga sina mikhal ase pangthoknaba yamna kana honari loinana mikhal asiga mari lainana hana rebel sin occupy toramba mafam kya air strike yauna ground amasum naval force ki matenga loinana recapture tawnaba honabagi thawong su leptana sathari President rule manung asida miyamna thaknabi ising phawbudi sang naina phanganaba Manipur governor gi miyeng sangpham thui ke saityaji essential service ki manung sana lairiba water supply department PSED na lamdam masigi miyamna thaknabi ising phawbudi matam sana niyam sumna phangalibra haibadu aikhoi punna thidokpa matam yawre haina social NRD RTI activist ke saitazit mangana press thadorakpa sirol aman hairi sirol asina hai Manipur gi mafam ayamada thaknabi ising asi PSED water supply department na president rule gi manungda phagalakpa gi mami amadi asaudi sayola mada toti amurak anirak taba sisuk ngehak laitana hanjin engine amadi machine yadri haidana ising thadabana yamani ngasi su Imphal East district ki mafam khrade ising singkhanaba section 5 ti yawba food blood yadabadagi miyamda ising piba ngamdana laidi
food blob asi yamna toina yada maike somna thaknabi isingi awaba kya mayuknaba kuiri food blob asi gi mathaudi fata haudi singkhalakna ba mari section 5 ta lairibi ising asi amuk maninglom da hankhidana bani amaramna section 5 ti ising asi full oina lehenduna automatically singaru singkhathibada mating pangli bani hadi siol asin hai asuk yamna maruiba food blob asi poina mamal tang musanate lupali singkhara piba posa asi phawba shinbidana thamba amadi yamna toina yadabadagi meke dongi miyam ising leiba phawbu yaunarmani aduba PHE department adi tha khudingi ising sisinabagi sanphamdi miyam di khongatpa leptri asuk maru oiba asuk saw department asina miyam essential service piba ngamdrabani na PHE gi chief engineer amadi commissioner si matik zadaba mathau masak khangdaba haithoi singthoidaba miyam gi khanmalu singbu oidre haiba takani apabi ising miyam na phangan ma haibisi paliba sarkar dugi good governance amadi miyam bunungsina yengbigi khudam mani matik sadraba miyam gi khandraba government employees singi mathakta president rule gi makko oiriba lenga asibu salai diba governor gi daita yamna sawi masi khangna governor na sumiyam gi igul khangna thabak tawo phai maduna trabade PR lenga asigi mathakta miyam na yaning daba khulaw lorakloi heningai leiti hairi sahi nauri binupi masada sexual assault satharuba makhura mara laire lakthokri mayamana pokpa sahi nauribi masanupi da sexual assault satharuba miwema fast track special court number 2 na mara laire haina lakthokri Thaunawjam T.S. Kumar Singha ko masagi sa nifuga mangarum suraba miwe sina kumza English singa niga taraga 3 October 9 gi numidang pung 8 tabada masagi sa mari rom ta ngai di nupi masa du da sexual assault sa takhi habi gi matang da nupi masa sigi apokon Impal East ki women police station ki officer in charge ta ai basiro lama pisin no wakalaki nupi masa du ma ki private part anaba phorak ko gi kablakiba maramna kari taurabagi haina mama mapa na hangluba matamda Thaunawjam T.S. Kumar hairiba miwesina sexual assault sataki haiba khanglakibani numina dugi numidang pung 9 makhai dagi mapan phawbagi manungna Thaunawjam T.S. Kumar Singha na nupi masa aduda sexual assault sataki haiba khamngauki police to wakat ma pukhalakpadigi Proso Act 28 ki section 6 ki makar FIR ama register tauraga investigating officer makata na thizinaki investigation sa thapa matamda IO na victim oinopi masa dugi higok masugi hapen ama lakhotki IO na women police station ki team ga loina na accused oiriba miwe dugi mayum na satun thizinki adubo miwe dudi mayum na leram kiti IO na accused du Impal East ki women police station na laknaba imong manungi miwe na khangalam ki matung tarakpad IO na victim oihorabi nupi masa adu RIMS ki forensic medicine department pudu medical examination tauki forensic medicine department ki association professor memso bina medical examination sata kibaga loina nupi masa swab amasum urethral swab lokhi sienri ba mi edu si Impal East ki women police station na serena taukibaga loina officer in charge Kitanjali na fakhi kumza English singa ni ga tarak 3 October taraga ni thoide 21 adu Jenims ki forensic medicine department da department ki demonstrator Dr. Kaka Koko Marina medical examination tauki case aside accused ki mekedi advocate M Azid Kevin Singana lepki amasum state ki mekedi special public prosecutor M Raisan Singana lepki Taliban holy war lakthokri Pakistan ki mathakta holy war lakthokle haina tehrik I Taliban Pakistan TTP gi lusingba Nurbali Nesu na fongdokre Taliban gi Supreme Commander Hibatullah Abdullah na Pakistan ki mapampuna magmapung pha na khudum sanna ba yathang pire haina sma na fongdokki Afghanistan ga lona ba ngam khai de thoki ba kutok na ba gi thawdo amada Pakistani lanmi manga sikraba matung na Taliban gi Supreme Commander na Pakistan gi mayok ta lalak thorakhi bani Pakistan na sai kya sang na semga liba Taliban haujikti mapu da onsilak bi piom da laidi Afghan Taliban fighters sing ngam khai wang badigi toine attack sa tharak paga loina TTP gi militant sing da Pakistan manung da operate tawduna General Munir gi lanmi kya mathang matang hat pa horakre hari tanta nasum na myam thamjage mas makhata banau ba update myam punang ngaminasi